ꯀꯣꯔꯧꯁꯨ ꯕꯖꯥꯔꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯍꯧꯔꯦ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 2-3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯣꯔꯧ ꯃꯀꯣꯛꯇ ꯂꯨꯝꯂꯕ ꯑꯂꯨ ꯕꯣꯔꯥ ꯑꯃ ꯄꯨꯗꯨꯅ ꯋꯥꯅ ꯂꯥꯛꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯔꯧꯗ ꯊꯤꯡꯖꯤꯜꯂꯛꯄꯗꯒꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯂꯨ ꯕꯣꯔꯥ ꯑꯗꯨꯁꯨ ꯁꯣꯔꯣꯛꯇꯨꯗ ꯇꯥꯗꯨꯅ ꯂꯣꯏꯅ ꯍꯩꯗꯣꯛꯂꯦ꯫ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯀꯣꯔꯧꯕꯨ ꯆꯤꯡꯈꯠꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯖꯤꯜꯂꯛꯏ꯫ "ꯍꯩ, ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯃꯤ ꯂꯥꯛꯑꯦ ꯈꯪꯂꯗꯤ ꯍꯟꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯟꯗꯅꯕ! ꯃꯤꯅꯥꯏ ꯅꯣꯏꯒꯨꯝꯕꯁꯤꯅ ꯈꯤꯠ ꯃꯍꯦꯜꯂꯦ ꯂꯝꯕꯤꯁꯤꯗ ꯐꯟꯗꯅ ꯆꯠꯂꯤꯁꯦ꯫ ꯅꯣꯏꯒꯤ ꯅꯃꯥ-ꯅꯄꯥꯅ ꯁꯥꯕ ꯂꯝꯕꯤꯁꯤ ꯃꯉꯥꯏꯔꯦꯅꯦ ꯍꯥ?" ꯀꯣꯔꯧ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯂꯝꯕꯤꯗ ꯆꯩꯈꯥꯏꯗꯨꯅ ꯇꯥꯔꯤꯕ ꯑꯂꯨꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯟꯗꯨꯅ ꯂꯩ꯫ ꯅꯨꯄꯥꯗꯨ ꯀꯣꯔꯧꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯀꯣꯔꯧꯅ ꯑꯂꯨ ꯈꯨꯜꯂꯝꯕ ꯑꯗꯨ ꯂꯦꯞꯂꯒ ꯅꯣꯛꯃꯤ-ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯨꯄꯥꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯇꯨꯡꯂꯣꯝꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩ, ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯃꯩꯇꯩ ꯃꯆꯥꯅꯤꯀꯣ ꯅꯈꯣꯏꯁꯦ, ꯑꯍꯜꯁꯨ ꯑꯣꯏꯔꯕ, ꯑꯗꯨꯒ ꯑꯇꯣꯟꯕ ꯃꯤꯕꯨꯁꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ꯫ ꯏꯁꯣꯔꯁꯤꯕꯨ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯅꯦ? ꯅꯠꯇ꯭ꯔꯒ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔ ꯖꯥꯠꯂꯥ?" ꯀꯣꯔꯧꯗꯨ ꯑꯂꯨꯁꯤꯡꯗꯨ ꯈꯨꯟꯖꯤꯟꯕ ꯂꯣꯏꯔꯗꯨꯅ ꯕꯣꯔꯥ ꯑꯗꯨ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ, "ꯇꯥꯃꯣ, ꯑꯂꯨꯁꯤ ꯄꯨꯖꯔꯛꯂꯕꯅꯦ." ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ, "ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯅꯣꯅꯦ ꯅꯪꯕꯣ?" ꯀꯣꯔꯧꯅ, "ꯂꯨꯄꯥ 90ꯗꯤ ꯄꯤꯕꯤꯔꯣ ꯇꯥꯃꯣ." ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯀꯣꯔꯧꯗ ꯂꯨꯄꯥ 90 ꯄꯤꯔꯦ꯫ ꯀꯣꯔꯧꯅ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯂꯨꯄꯥ 10 ꯂꯧꯊꯣꯛꯂꯒ, "ꯇꯥꯃꯣ, ꯏꯁꯤꯡ ꯕꯣꯇꯜ 10 ꯄꯤꯕ ꯑꯃꯠꯇꯒ ꯄꯤꯕꯤꯔꯛꯎꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ 10ꯗꯨ ꯗꯨꯀꯥꯟ ꯃꯄꯨꯗꯨꯗ ꯄꯤ꯫ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯅꯣꯛꯂꯒ, "ꯌꯥꯔꯦ ꯌꯥꯔꯦ, ꯄꯩꯁꯥꯗꯨ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯖꯔꯣ, ꯄꯤꯔꯛꯑꯅꯨ. ꯁꯦ ꯏꯁꯤꯡ ꯕꯣꯇꯜꯁꯤꯁꯨ ꯂꯧꯔꯁꯦ, ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ." ꯀꯣꯔꯧꯅ, "ꯍꯣꯏ ꯇꯥꯃꯣ, ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯆꯔꯒꯦ." ꯀꯣꯔꯧꯁꯨ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯏꯁꯤꯡꯗꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯂꯛꯄꯗ ꯉꯁꯥꯏ ꯃꯉꯣꯟꯗ ꯁꯥꯎꯅ ꯆꯩꯔꯝꯕ ꯑꯍꯜ ꯑꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯐꯝꯊꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯕꯒꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯨꯔꯦ꯫ ꯀꯣꯔꯧ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯒꯠꯄꯤꯔꯒ, "ꯄꯥꯕꯨꯡ, ꯀꯩꯗꯧꯕꯤꯔꯒꯦ? ꯏꯁꯤꯡꯁꯤ ꯑꯃꯨꯛꯇ ꯊꯛꯆꯤꯟꯕꯤꯌꯨꯁꯦ." ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯔꯧꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯂꯧꯔꯒ ꯊꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯀꯣꯔꯧꯅ ꯊꯛꯆꯒꯦꯅ ꯄꯨꯖꯔꯛꯄ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯏꯅ ꯊꯛꯇꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯜꯂꯒ, "ꯑꯁ, ꯁꯤꯔꯝꯒꯅꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯄꯗ ꯃꯥꯅ ꯉꯁꯥꯏ ꯆꯩꯕꯤꯈꯤꯕ, ꯉꯥꯡꯕꯤꯈꯤꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯀꯣꯔꯧꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯑꯍꯜ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯁꯥꯏ ꯑꯩꯅ..." ꯀꯣꯔꯧꯅ ꯅꯣꯛꯂꯒ, "ꯄꯥꯕꯨꯡ, ꯉꯁꯥꯏꯒꯤ ꯋꯥ ꯇꯣꯛꯂꯁꯦ. ꯄꯥꯕꯨꯡꯕꯨ ꯍꯧꯖꯤꯛꯄꯨ ꯀꯩꯁꯨ ꯇꯧꯕꯤꯗ꯭ꯔꯕꯣ?" ꯑꯍꯜ ꯑꯗꯨꯅ, "ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ. ꯏꯕꯨꯡꯉꯣꯅ ꯂꯥꯛꯄꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗꯦ." ꯀꯣꯔꯧꯅ, "ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯅꯣ ꯄꯥꯕꯨꯡ?" ꯑꯍꯜ ꯑꯗꯨꯅ, "ꯈꯪꯍꯧꯗꯅ ꯁꯣꯔꯁꯦ ꯐꯨꯟꯒꯠꯂꯛꯄꯅꯦ." ꯀꯣꯔꯧꯅ, "ꯍꯥꯟꯅꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯤꯕ꯭ꯔꯣ ꯄꯥꯕꯨꯡ?" ꯑꯍꯜ ꯑꯗꯨꯅ, "ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ. ꯉꯁꯤꯁꯤꯅ ꯑꯍꯥꯟꯕꯅꯦ." ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯩꯊꯦꯜꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯅ ꯀꯣꯔꯧꯕꯨ ꯀꯧꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯀꯣꯔꯧ, ꯁꯣꯝꯗꯅꯦ, ꯏꯃꯥꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛꯇ ꯊꯥꯡꯕꯤꯔꯨ ꯂꯥꯛꯑꯣ." ꯀꯣꯔꯧꯅ, "ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯂꯥꯛꯆꯔꯒꯦ."
Pabung, adudi nacha pot amukta thangjarukige. Ahal aduna, hoi hoi, ibungo, ipa nangi nafamda yamna lankre. Ichana tauru ba thabak khudingmaktane mai pakpada oyuko. Koraudu ahal aduda yengduna haifen noklamlaga adum chatkre. Ahal aduna korauna chatkriba adu nungaitana yengduna leihawi. Korau ngasi mangonda thengnariba thodok mayam asina thabaka amata sofam khangdaba haibadu oire. Amuksu thelada pot haptuna inlingaida Dolly mamanabi amaga gari macha ama thauduna nok tuna bajaromda lakliba adu ure. Korau khangkidanabani haiduna mamaidu magi khudai aduna mityeng famdu khaklaga ataidi loina khumjili. Dolly na gari adu asum thauduna lakpada Korau gi mapa adu hek yaubaga gari gi start tu matomta muthokre. Gari adu Korau gi manakta khamlai. Korau di gari ka khamjilakpa aduda masadu ipa pakhatli. Thela illi haibagi wakhal ka leikidre. Mahaksu chap leptuna nonthaduna leithokre. Dolly na Karino gari sina amu swai sida start muthokre sina aidi bako onthok na tandori he oiba. Nautombi na aina ngasai na lambi dagi thau khara hapkisi haidro nangna yani na phajare ne hauzik de. Dolly na thau di mayam yaubani he thau loibagi oiramuye swai sibu manak nakpada workshop kamta leita jalo bazar budi yogdure. Nautombi na mangda nupa ama lepise asidoina hanglase. Korino magi khulepsina makhutsina thela supairi ne akhoi ubasida kiri jalo maise. Nautombi du matonta noi. Dolly na nupa aduda munna yenglaga asibu naha noma ma thabak sujage na laamba nupa du natrane. Manida mana setliba firol illiba khudai sisu. Mane madi sida kaidoriba amta dum hangugene. Dolly du Korau gi manakta tapna changsilaktuna nangbu naha noma nafam hanjanbiyuna laamba du natrane. Manida nangdi sida kaidoriba mo. Korau karimta khumde nonthaduna adumak lei. Dolly na Korau gi khadangduda magi khudombi aduna inkhatlaga aina hanglise nangondane khumune nangbo narol ga amta thoktrabo nahan thengnabadudasu nasaksu phajana uhaude se amta phajana yengese khudai ka to amta lokthone nangbo. Dolly na Korau da tauriba maong adu lambi duda lakliba mi singna ubada Dolly bu changsinduna funingba haibadu oirabani. Kanagumba kharanadi Korau da sauri nupa thokmande haiduna. Dolly na Korau gi makokta kupliba khudai adu haidoktuna Korau da munna yengi. Dolly di Korau gi masak adu ubada mamit kupkani kaukre mayada haying changba phauba khangdana Korau da munna yengduna leire. Korau na tapna ai chacharage lambi si amukta thadopiyuba. Korau na hairiba adu tade magi yengpham thokpa adum yengduna lei. Nautombi na changsillaga Dolly gi makokta makhutna illaga hai ngaurabo nangbo mina chatlaga haise sum yengduna leine kori nupino masibo. Dolly na ha kaiba. Korau na ai chacharage lambi se mukta. Dolly na Nautombi du makhutna chimthoklaga mina lambi piyo haise sum lipsilaga leine masigi sono sibo. Nautombi na haima yam tawnga mina nangdia aingonda ka mu aran bata hanbi ka tawe. Dolly na nokmi tawraga Korau da yengduna yani chatpiro sawi bayade ko ngai ha disturb tawjakre. Korau du hoi mai hairamda thadoraklingai aduda chatlaurage khanduna thuna lakle. Wakhalda khalli karino ne ngaktang sida bebar ka mu tawsala isina
ngaihaka kuitharamladi ai hingmoibo bebar henmankhreba as jat jani tawrise korongna chatkhriba adu munna yenglaga dolina wow masaksiga dressiga yam chanademe aidi pungaw ngawkhre magi masaksi urubada asukuina laisarapasida madawna thamoida jinglaw hanba ngamba nupa amada thengnarakchi hais simadi lemna thaba yadre pharaga oirasu namdana lawrani ma oireko aina thabak yahonkhidabado masakse hana khanglamba oiradi karigi thabak yahondaba makoktum haplamgadabane nautombina karino natomta amu murmum soleiridubo numitse makon changkhidawre gari se swaida workshop laibra yengluse aduga semluseba dolina lao aduna pharani ai ngasidi yumda kharangana handaba yadre babunga sanagadawba wari yam leireba asumna anidu garidu induna puraklaga workshop amada changduna semhale aduga bazardagi makhoigi firol khara leiraga mayumda hankhre korausu numidangi matam oisilaktuna mayumda hankhre dolisu nautombibu mayumda thinbiramlaga masu amu mayumda halakle mayum yaubaga garidu sumangda khamlamlaga nok noktuna magi kada jensinkhre Thambalsu lei ising chaibiba loiraduna changlakpada machanupina nok noktuna changkhiba adu uhauraduna I kaino asina yaksang ahoba numitsida nok noktana yam harauna changa isiba miga khatnabada mana kangama ajalo tungdagi ya skulna kanano khatnabada ngama e hairisibo Thambalna haima moi pabung hanbira edana Nachanupi se bajarda mama nabiga firol khara leirone na chatlubaneba halakpadane kari lai unarabano khangde mathanta sidha sidha nok nok tana ne haujukta changkhremi ya school na aseng barane mama nang na hairisibo kayamuk yam kanna nokhrage haiwane Thambalna magi khunokto yam thawayauna thamoidagi noklakpa male karigumba kharadi soidana thoamani moi pabungna amukta hangbirugera ya school na hai masinga or brakhangdene noi nupi maselni mama nang na hangadawduda aingonda hango hairisibu masibo Thambalna yare se sumne khadang nomdana leiringaidane angangsing na khatheng lakwana halani ai dup amukta thahurukhige Thambaldu imungda prap changkhre ya school su Thambalga tunga manga changminakre numidangi chak loiraduna mapa macha makhoi ahum dining table mathaktuda punna chak chaminari Dolly chak tu chakhom ama ani chaba haurakpa adwaida koraugi masaktu khangning ningsinlaktuna nokmi tawrei mana chariba pukham aduda munna yengduna pukham dudaka michiga khatchili aduga amuksu nokshili Thambalga ya school gadi machanupi gi mataw aduda pakhatuna yengnaduna lei Dolly du pukham aduda nokpa yaba nokshilamlaba matung fuk hogatuna thokre ya school na Thambalda hai nachanupi sina thokribase kadaiduno amti yengricho Masi chakho masi hukadawagi sumtawduna laine mase Thambalna chaksi tochilubasida pamuyena tawbani siyamtadi ngamsilamkhigedana ya school na thida masigi nupisidi machadagi chakna hena luboina tawradana nang chahurako aidi hogale ya school du thoglaktuna machanupidu kadaida leige haiduna ka khudingi changduna yengduna lai adubu machanupina leiramdraba adudadi ya school du nungsa thirai mapanda chenthoraktuna yenglakpada makhoigi lei parengsana thariba adomda manakongda phone ama naplaga nokmi wari sariba adu ure ya school na
ꯑꯩꯅꯗꯤ ꯁꯣꯝꯗ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤꯒ ꯁꯥꯗꯅ ꯂꯩꯔꯝꯂꯤꯅꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯔꯤꯁꯦ ꯑꯃꯨꯛꯇ ꯑꯗꯨꯝ ꯂꯣꯟꯅ ꯇꯥꯔꯨꯒꯦꯗꯍꯦ ꯌꯥꯏꯁ꯭ꯀꯨꯜꯗꯨ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯂꯩ ꯈꯔ ꯌꯥꯝꯅ ꯍꯧꯕ ꯈꯔ ꯃꯝꯕ ꯖꯒꯥ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯗꯣꯂꯤꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯣꯟꯗ ꯊꯝꯂꯒ ꯅꯥꯝꯃ ꯑꯃꯅ ꯂꯩꯁꯤꯡꯗꯨꯗ ꯅꯥꯟꯕꯣꯏ ꯊꯦꯡꯕꯣꯏ ꯇꯧꯗꯨꯅ ꯁꯨꯝ ꯂꯥꯛꯏ ꯌꯥꯏꯁ꯭ꯀꯨꯜꯗꯨ ꯀꯨꯜꯂꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯌꯦꯡꯂꯛꯄꯗ ꯗꯣꯂꯤꯅ ꯌꯧꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯇꯣꯟꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯊꯦꯡꯂꯛꯏ ꯌꯥꯏꯁ꯭ꯀꯨꯜꯗꯤ ꯃꯆꯥꯅꯨꯄꯤꯅ ꯁꯣꯏꯗꯅ ꯈꯪꯂꯅꯤ ꯈꯟꯕꯗ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯍꯨꯃꯥꯡ ꯀꯥꯕ ꯍꯧꯔꯛꯂꯦ ꯗꯣꯂꯤꯗꯨ ꯋꯥꯔꯤ ꯀꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯃꯇꯥꯡ ꯑꯣꯏꯕꯅ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯥꯗ ꯁꯨꯛꯌꯦꯡ ꯌꯦꯡꯗꯅ ꯃꯄꯥꯒꯤ ꯃꯅꯥꯇꯣꯟꯗꯨꯗ ꯂꯩꯗ ꯅꯥꯟꯕꯤꯕ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯄꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩ ꯗꯣꯂꯤꯅ ꯑꯗꯨꯝꯅ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯈꯣꯠꯄꯣꯏ ꯅꯥꯟꯕꯣꯏ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯩꯕ ꯑꯗꯨꯗ ꯌꯥꯏꯁ꯭ꯀꯨꯜꯗꯨ ꯍꯛꯊꯤ ꯈꯟꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯀꯟꯅ ꯈꯥꯡꯖꯤꯜꯂꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯄꯥꯏꯔꯝꯂꯒ ꯗꯣꯂꯤꯗꯨ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯌꯥꯏꯁ꯭ꯀꯨꯜ ꯃꯆꯥꯅꯨꯄꯤꯅ ꯃꯅꯥꯇꯣꯟꯗ ꯄꯥꯏꯔꯝꯕ ꯑꯗꯨ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯍꯛꯊꯤ ꯈꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯣꯏꯅ ꯆꯣꯞꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯆꯤꯟꯗꯨ ꯈꯪꯃꯦꯟ ꯃꯦꯟꯁꯤꯟꯕꯗ ꯃꯥꯡꯂꯣꯝꯗ ꯊꯦꯡꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯗꯨꯗ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯃꯈꯣꯜꯗꯤ ꯏꯍꯧ ꯍꯧꯗꯅ ꯃꯤꯅ ꯇꯥꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯌꯥꯝꯅ ꯀꯤꯅ ꯊꯣꯛꯏ ꯌꯥꯏꯁ꯭ꯀꯨꯜꯗꯨ ꯃꯇꯣꯝꯇ ꯍꯩꯃꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯅꯤꯡꯁꯨ ꯌꯥꯎꯅ ꯃꯦꯟꯁꯤꯜꯂꯤ ꯗꯣꯂꯤꯗꯨ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯔꯤꯗꯨꯗ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯜꯂꯤ ꯊꯝꯕꯥꯜꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯈꯨꯠꯅ ꯃꯇꯨꯡꯗ ꯑꯃꯗꯤ ꯃꯆꯤꯟꯗ ꯃꯦꯟꯗꯨꯅ ꯈꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯕ ꯃꯑꯣꯡꯁꯤꯅ ꯍꯩꯃꯥ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯋꯥꯅꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯁꯣꯝꯗ ꯐꯣꯟꯗ ꯋꯥꯔꯤ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯒ ꯃꯄꯥꯁꯤꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣꯃꯦ ꯊꯝꯕꯥꯜꯗꯨ ꯁ꯭ꯇꯤꯌꯔ ꯑꯗꯨꯗ ꯐꯝꯂꯒ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ ꯗꯣꯂꯤꯅ ꯃꯃꯥꯟꯅꯕꯤ ꯅꯥꯎꯇꯣꯝꯕꯤꯗ ꯑꯗꯨꯗꯤ ꯍꯌꯦꯡꯁꯨ ꯆꯠꯂꯨꯁꯤꯀꯣ ꯁꯣꯏꯅꯗꯕꯤ ꯅꯥꯎꯇꯣꯝꯕꯤꯅ ꯁꯣꯏꯅꯗꯕꯤ ꯑꯗꯣ ꯅꯨꯄꯤ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯄꯥꯔꯇꯤ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯁꯣꯏꯔꯣꯏꯁꯤꯀꯣ ꯗꯣꯂꯤꯅ ꯍꯣꯏꯍꯦ ꯁꯣꯏꯔꯣꯏꯍꯦ ꯑꯗꯣ ꯍꯌꯦꯡꯒꯤꯗꯨꯗꯤ ꯁꯣꯏꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ ꯅꯥꯎꯇꯣꯝꯕꯤꯅ ꯍꯣꯏ ꯊꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯑꯅꯤꯗꯨꯁꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯗꯣꯂꯤꯗꯤ ꯍꯌꯦꯡꯁꯨ ꯀꯣꯔꯧꯕꯨ ꯌꯦꯡꯕ ꯆꯠꯂꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯖꯩ ꯅꯣꯛꯇꯨꯅ ꯆꯣꯡꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯌꯥꯏꯁ꯭ꯀꯨꯜꯁꯨ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯀꯨꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯋꯥꯔꯛꯂꯗꯨꯅ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯤꯡꯊꯣꯔꯛꯂꯒ ꯍꯧꯒꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯗꯣꯂꯤꯅ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠꯇꯨꯗ ꯊꯣꯛ ꯍꯦꯛ ꯅꯦꯠꯁꯤꯜꯂꯤ ꯇꯟꯖꯥꯗꯨꯗ ꯗꯣꯂꯤꯒꯤ ꯐꯣꯟ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯌꯥꯏꯁ꯭ꯀꯨꯜꯗꯤ ꯃꯈꯨꯠꯇꯨꯗ ꯅꯦꯜꯂꯛꯄ ꯑꯗꯨꯗ ꯅꯥꯕꯅ ꯃꯌꯥꯁꯤꯡꯗꯨ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯅꯗꯨꯅ ꯈꯥꯡꯂꯤ ꯗꯣꯂꯤꯁꯨ ꯃꯦꯁꯦꯖꯇꯨ ꯄꯥꯅ ꯃꯈꯣꯡꯗ ꯑꯇꯣꯡꯕ ꯑꯃ ꯅꯦꯠꯂꯤꯕ ꯑꯗꯨ ꯂꯩꯇꯨꯝꯒꯨꯝꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯀꯥꯏꯈꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅꯒ ꯅꯩꯈꯥꯏꯔꯤ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯄꯤꯂꯨ ꯏꯕꯦꯝꯃ ꯅꯪꯅ ꯄꯥꯝꯕ ꯄꯥꯔꯇꯤꯁꯤꯗꯤꯕ ꯈꯣꯡꯁꯤꯅ ꯅꯦꯠꯂꯤꯁꯤꯅ ꯉꯁꯥꯏꯗꯒꯤ ꯅꯦꯠꯄꯕꯨ ꯁꯨꯀꯥꯏ ꯍꯦꯛ ꯀꯥꯏꯗꯦ ꯈꯪꯅꯤ ꯐꯣꯟꯁꯦ ꯑꯃꯨꯛꯇ ꯌꯦꯞꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯍꯦꯛꯇ ꯆꯣꯡꯈꯠꯂꯒ ꯅꯦꯠꯈꯥꯏꯒꯦꯕ ꯑꯃꯝꯕꯁꯤꯗ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯌꯦꯡꯂꯨꯔꯒ ꯑꯩꯅ ꯀꯤꯖꯕ ꯄꯣꯠꯀ ꯑꯃꯨꯛ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯅ ꯌꯦꯡꯗꯕꯤꯗ ꯍꯦꯛꯇ ꯇꯧꯒꯦ ꯌꯥꯝ ꯌꯦꯠꯅꯤꯡꯉꯗꯤ ꯈꯪꯅꯤꯕ ꯅꯪ ꯐꯣꯟꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯁꯤꯜꯂꯒ ꯆꯣꯡꯈꯠꯀꯗꯧꯕꯒꯤ ꯄꯣꯖꯤꯁꯟ ꯁꯦꯝꯂꯛꯄ ꯑꯗꯨꯗ ꯌꯥꯏꯁ꯭ꯀꯨꯜꯗꯨ ꯅꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯏꯕꯦꯝꯃ ꯍꯥꯏꯅ ꯍꯧꯅ ꯂꯥꯎꯔꯛꯏ ꯗꯣꯂꯤꯁꯨ ꯁꯔꯤꯛ ꯁꯔꯥ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯃꯔꯨꯝꯗꯨꯗꯒꯤ ꯃꯁꯛꯇꯤ ꯎꯍꯟꯗꯅ
ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯈꯪꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯃꯄꯥꯒꯤ ꯈꯗꯥꯡꯗ ꯃꯈꯣꯡꯗꯨꯅ ꯕꯥꯛ ꯂꯥꯎꯅ ꯀꯥꯎꯈꯠꯂꯤ꯫ ꯌꯥꯏꯁ꯭ꯀꯨꯜꯗꯨ ꯃꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯕꯥꯛ ꯃꯊꯛꯇꯨꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩ꯫